ngasi phongkhiba tongan tongan ba manipuri sifungsingdagi maroibi ipausing myamna thamjagi ahanbada laingakna class 10 amadi 12 examination ki panel lo athubada semduna chatnahangadabani desam lamdamasigi quality education bu masak thiana bu honaba exam no question li ohenba amadi khongban sen bisingi matakta laingakna sabsabe examination ki panel lo ama athubada semduna chatnahangadabani hana Democratic Students Alliance of Manipur desam gi secretary general mayengwam somorjana phongdokre ngasi desam gi mayai loisang na pangthokpa pawg mi pamamada yengbam somorjana hai handaki pangthokkodoriba Board of Secondary Education Manipur bosem amasung Council of Higher Secondary Education Manipur kosem loba class 10 amasung 12 ki parikya si pangthoktrungai mamangda exam da aran bathabak sathaduna quality education laiba laikha tana bu honaba sigi mathakta sabsaba lo semgadabani Bosemgi Controller of Examination khuyek piduna thadokhiba sirolamagi matungina exam gi sana kangnon sing khangan ba madi sana ba kangnon sing thugai ba logi matungina serak pigine habu wafam sing phongdorokpa siyamna thagatningai ni loinana question leak oibigi matang cyber crime ni sinaduna logi matungina serak pigine habu wafam su panki masida logi matungina serak pigine haribasi lona question leak oibigi sabsaba lo ama hauzik phawba litri aduna lengakna class 10 amasum 12 ki exam asigi mamangda semduna satna hanana bu honagadabani magna makhatana hai desamna lamdamasida quality education purakna ba kana honaduna lakli masida hawkiba kumza english ngani ga kungi February da Manipur Human Right Commission MSRC da examination da unfair means sizinaba sigi matangda complaint ama thagatkiba laikhrabani masi paukhum oina kumza english ngani ga kunga mathugi March 13 da NMRC gi acting chairperson khaide manina Manipur lengak exam gi sabsaba panel law ama len phamthui thindaba tawduna panel law semgadabani haiba direction pikhiba laikhrabani madugi lamdamasigi lehawu sanapa model ama Karnataka gi Education Act 1983 gi model si lengak ta suggest tawkiba laikhre aduba hawju paw lengak na semba ngamdana leidiba si le yamna thibani maramasina lengak na education da karim yeng libano haiba si asauba hangba yabu wanga malakli desamna examination mo chinduna exam tharamba question leak oiba khongban selamba gengsin bagi thabak sahi lisang sina sataduna lakli masida khongban selamba mi phaduna jail ye hon ki balekhrabani punama lamdam sida quality education purakpa tinjang kaijang daba khunayama oina bangasi phaw lup asina sangsinduna lakli loinana private school la puriba oja singa madi lenga ki oja singna masa masagi school gi mingset laina bagi dama ahan ba pambai sizinahan ba madi question leak ohen bagi thaba sisa thaba tabigano human resource asibu khumang saksindana bo honariba miyoi asiguma quality da compromise tobigi thaba silepiyu asiguma thaba aslamdam sida lisang sin aduma compromise tobigi thaba silepiyu asiguma thaba aslamdam sida lisang sin adumak sataduna lairabadi khonai se adumak maninghanba lambi da laklagan henesu paus makata na phungdoki atop pawamadana Myanmar state of emergency tha taruk amaga sangdokre Myanmar military lengana August phawgi manungda pangthokani wasakhiba election singadu thengtahanba yaba mawongda Lebaski National Defense and Security Council aduna Lebasigi state of emergency du tha taruk sangdo hananaba yakhre ni state media nanga sifungdokre Aung San Suu Kyi government bu army ki general singaduna February English singani ga kunga mathuri thukai khiba matam adura lakphu ki state of emergency do makha sangthana na ba military lenga adugi sip min ong halahingi haijaba du yarakre han state broadcaster MRTV na haki state of emergency du February amadagi hauraga atop tha taruk amaga sangdolakani haina acting president min Chu Yegi warol paladun senel adun haki state ki sovereign power ado amuke hana Commander in Chief to transport awre hena mahakna makhataki state of emergency du January Aroibi da matam loikrabani du bujunta duna hap National Defense and Security Council lebasigi phibam khanana ba lepa pokon numita mafam pangthoki amasum masi hauju phaw mahoksagi phibam da hanjilaktri hena warep lokhi anti-coup People's Defense Forces amasum susigi party ki lawmakers sing namman ba Shadow government ama yauna military lenga ki mayok leibasingna irang amasum hingsa gi pambai singna state power munana bo honara ki haina statement ama the military gi information team aduna haki
Makasa tarak point to perform Russia and Ukraine land sahi ama parak beginning sing tharamda offensive sa thanaba thawrang tawri Ukraine Russia and Ukraine sa thari balan si sahi ama parak beginning sing common thawrang mari lainana offensive sa thanaba thawrang tawri han Ukraine official amana phongdokre President Volodymyr Zelensky ki government senja thumja tawbada scenery bami sing mathakta akanba khongthang lakhotkhiba loinana makok thongbu official kaya ma thabak tagi laktokrabani English singaniga Taraga mapan gi matamda elect tokiba President Zelensky na anti-establishment amadi anti-corruption gi platform ama samlakli masigi mamangda di leba sida sanglaba matam sinja thumjai gi ba thawong sing sataduna laklibani Western allies na dollar billion kya gi sen pampi dun Ukraine Russia gi mutual lantheng nari ba sairakta sinja thumja tawigi allegation adu nawna tholakibani Ukraine government na European Union da yawiyana bi damakta reform introduce tokiba serak thawong sing asi satakibani Ukraine gi security service na phongdokibada yumsakasa numita satakiba operation da carpeted official singna target toki masima ruina leva sigi economy amadi defense industry complex ning thizana functioning tawna hona bada akai ba thongani mamang defense ministry gi official oiramba amabu bulletproof jacket listing ohum laibida sarkar gi phanlan sisina ki haina maral siri Mana laikiba bulletproof jacket singadu Ukraine gi lanmi singna set padan ningthina protect tawbangam de hari corruption gi thabak thoram singna sinriba miyai singna maru oina focus pirodu Zelensky na piki buor mada lebas bukana gumma miyai matana sonthana na ba khona yaroi mara sida nongpok thangba Donetsk province city Kramatorsk laiba building amada Russia na kapsilaki be missile tasilakpagi thawdokta miyai hum sire duga kullom henmana aso opanang le hena police gi horol man haidi House rescue workers in the Yunga Ate Akai Marak Sanguna Mikan Migi Tabak Satari Russia and Satari Lana Sit Yamna Toina apartment buildings in the attack the Wadigi civilians in the Mishimina Sauna talk to Nalakli at the Wapa Mashi Russia Makedi Yamnakan getting the Wuli Zelensky the attack adu Okan Mon getting the Woodkeeper Luina Western Gimakedi Ahen Bakulai Pina Bataxin Kedi Atopapa Omana Sainagi Langi planes in Paisilak Taiwan defense activity of China gi land gi plane kuntra gamari amadi Jahaz mapana Taiwan manak na sangsilak padagi Taiwan gi fighter jesing paikhalak pat loinana Navy bu mikup na hom sing land kre loinana missile system sim activate taw kre haina official report amagi matungina phongdokli China na satharki bu thawong sina self government oiriba Taiwan akib pokhale China na Taiwan attack taw man mong na masingyam labu war plane amadi Jahaz sing adu thawjilakibani hawkiba thada US Air Force ki general smite Officers in the Kangan Kibida, English in the Niga Kunga Mangagi Matana Taiwan Gimatana, US Amadi Sainaga land so Nanabagidamakta, same Saduna Legada Benihana section overall Pikrabani. Air Mobility Command Gi head Oina, Minihana, Chinese military Gimaram Ningtizana Kangaloina, US po Awang Patak the same Saduna Lena Vakan Kip. Taiwan Gi Defense Ministry in Haki Pit Sainagi aircraft Kulom Henwana, Taiwan State Ki Central Line Power was a hip. Taiwan State Line si English nga amagasama pan ganifugo mapan gimatamda civil war thokraba matungda khaidokiba unofficial buffer zone amani China na di self governing oiriba island republic asibu makogi territory gi manung sanba lamdam gi sarukni haina claim tawki kariguma tangai fadaba matang lak patholagadi shakti sizinaduna Taiwan khudum sangani haribani China gi wafam asida Taiwan gi miyo ayamana di yaningdaba utkibaga loinana China gi authorities oiriba communist party na control toba kaidongwai desu yaroi Taiwan gi armed force na oiragliba phiwa madu kupni yengsin baga loinana satharagliba activities sing adu pakumpi na bagi tamak sem saduna lei haina defense ministry gi mekedi gi phongdokre makasa tharak point na topa paw Manipur gi rural household sada 75.83 to ti ising pi na bagi pipe sem le Manipur gi apun rural household lag 4.52 gi manungda saye sigi January kuntraga mati fawada punna household lag 3.42 tap water connect abugulo in sada 75.83 mapung fana connect awre haina Union Minister of State for Jal Shakti Prahalat Singha Patil phungdokre Jal Jeevan Mission gi matang ngasi house ta hanglak puwang ama gi pakom pira dana Union Minister of State for Jal Shakti Prahalat Singha Patil hai government state singa kusam nara leba sagi yumthong kuding na tuti ising pinana widama Jal Jeevan Mission asi hawdokani Minister hai Jal Jeevan Mission asi ki maroi ba thabakti tap water connection ki thangna khungang gi yumthong kuding na nongmada portable water liter 55 phangan mani haribu thaba si
asangba matamda yumpham oiraga pangtokpani patel naiki lebasi goina haujuk power khungangi yumthom kudingda tap water connect tawda sada sama panamai paklaba state amada union territory singaduri Gujarat Telangana Haryana Goa Puducherry Andaman and Nicobar Islands Dadra and Nagar Haveli amasung diuni lemhauriba state amasum union territory singasida submission asigi apiba matamgi manungda sama sama tap water connect tawba ngamnaba pandam thamli state amasum union territory singna piba data gi matungina Manipur gi matangna mahang hai Manipur gi apun rural household lakh 4.52 gi manungda sayesi January kunthraga mate forward puna household lakh 3.42 tap water connect tawba loinana sada 75.83 mapung fana connect tawre patel hai sathari jal jiban mission sida apunba lupa koti lakh 3.60 sangan haina panari masigi manung lupa koti lakh 2.0 ena central share ni mission asigi damak pdb state amadi union territory singi sanpham sing palladuna magna makhatan hai mission asi hek horak padigi Manipur gi oina lupa koti lising amaga samaga maudra kan thuke point humdra go humdoi kaithoktuna thamkhre hairibe sanpham sigi manung Manipur na lupa koti samapanga humpugan thuga point taragatre sizinakre Hauzik ko na di miyang pao sa tumatang sa lusin jaragya masu miyang pun ano update nga mina sa channel sige may kaya di miyang ifam tamzari.